ngase phong ki batuan tuan ba manipuri si phong sing digi maroi bi ipausin khongo charaga manipur top channel gi meke digi mem da share taw zugi hanbada curfew thugaira ga police phuruba ma yauna miye ani jail da thajin khre lainga na covid 19 gi ani subo web mayok na ba lakholakwa section tharang sing gi manung da ama oriba cantonment zone ama sum curfew gi athing ba thugai duna sekmai digi yu lawruba ama sum masa maksu yu ngawraba miye ani gi manung da amana police ki assistant sub inspector amada खुद थादुना फुरकपद नतना यूनिफॉर्म सेटलिबा पुलिस ऑफिसर अदुगी बेस अमसुम हुसैन कोर्ट थादलुबा अमा यावना मिये अनि चीफ जुडिशियल मजिस्ट्रेट सीजेम इम्फाल वेस्ट ना जुडिशियल कस्टडी द रिमांड लौ तौख्रे अमसुम कर्फ्यू गे थिंगबा ngakna सना हननबा मथौ पांगथोकिबा पुलिस ऑफिसर अमाबु फुजैखिबा थौदो असि ngarang numiyungba अदुवाइदा सिंगमैरोंग पुलिस आउटपोस्ट की मनुंग चलिबा संगाक फमगी मफम अमदा थोकिबनि मफम अदुर इम्फाल ईस्ट की लाइफम खुनौदगी अरिबम ओजित चै निफु मपन अपोकपा ए गोसाई अमसुम लाइमयुम लक्ष्मीकांता चै निफुगनि थोय अपोकपा गौरमनी कायरांग ममंग लैकायदा लैबना शेकमाइदगी यू लिटर कुन मरुति 800 सिल्वर कलर MN04 3089 दा हापतुन पुरकलगा संगाफम एरिया दा योननबा थरांग तौरिङेदा सिंगमैरोंग पुलिस आउटपोस्ट की ASIN हेलेंजित माइतैन लुसिंग पुलिस टीम अमना संगसिंदुना मखोय अनिबु कर्फ्यू गे अथिंग थुगायबगी मथक्ता यू ngawba masum यू पुरक्तुना मफम अदुदा योननबा होनरखि अदुबु थिंगननबा होनखि हारि लोनना मियोय अनि असिबु पुलिस पार्टी अदुना मखोयगी गारीदा काखतनबा हाइरुबदा मखोय अनिगी मनुंगदगी ए अजितना ASI असिगी ममायदा किना थिलकपगा लोनना माकपु लैमायदा इंथुखि अमसुम माबुक्ता खोंगना काउसिलखि मसीगी मथक्ता ASI असिगी ये थंगम लेंजुमगी बेस्ता थेलिबा स्टार फोइदत पगलोनना हुइसेल कोर्ट सु थदखि हारि थौदो असिदा ASI असिगी माय थाबा अमसुम हक्सांगी मफम खरदा असु अपन यावखि मरम असिदगी ASI असिना कंप्लेनेंट ओइदुना ngarang nungthil pung 3 rom tarakpada lamphel police station file torokhiba complaint report amagi matungina thaudo asigi matangna police station sina case ama register tawduna lokhatkhi case adu Indian Penal Code ki section 353 504 270 188 amasum 34 gi makhada register tawba case FIR number 77/5/2021 hari case asiga mari lainana lamphel police na police officer da khud tharuba A Ajit amasum mahaka loinarakiba L Lakshmikant bu phagat pagaloinana makhoi ani dagi yungau liter kun makhoi ani na yu purakiba makhoi gi Maruti 800 na singbasing Caesar memo CM duna sistokhi aduga soklaba ASI adubuna rims ta layengna bagi dama admit tokhi so hairi loinana ngasi lamphel police ki maikai digi pharaba mi anima CGM Imphal West ki court judicial custody remand prayer tawroduna pothorakhibada court asigi magistrate y somorjina makhoi anima ngasi dagina tha asigi kungamari phabo judicial custody te remand tokhibani haina supausna mek sing pali atop tentak paw mana airport te positive oiba miyoy manga thengnare manipur gi mapanda leiba tuan tuan ba state singdagi punna miyoy samriga nifugo tare ngasi imphal airport te thunglakibagi manungda miyoy manga covid 19 positive oiba thengnare miyoy manga ado RT-PCR test tobda thengnarakibani so hairi panmaya abadi ngarang su air passenger singi manungdagi miyoy mari positive oiramkibani haina pawsna phungdorakri makasa tharak poina to pamaruiba paw khra namo vaccine gi matangda judiciary na khut thengjinbirakano Narendra Modi vaccine gi award pa leirakpa madi park sana kapthokpa ngamdana leiriba sigi matangna Supreme Court na lakhotpa case samaga mari leinana affidavit ki kuthangda pawkhum piraduna vaccine puthokpa leiba yonba amasum kapthokpa gi thabak thoram sing asi leiba ki thakta khang hairaba akhang ahi sing tanaduna kapthokpani judiciary na khut thengjinbirakano haina center na Supreme Court ta phungdokre agency dagi phangba pawsina hai Supreme Court ki su moto case aduga mari lenana ngarang nomaiju numita center gi maikai digi pisilakhiba affidavit aduna palibadi state punamakta leiriba naha ahal amadi phurup ki khenaba amata lehendana covid 19 gi vaccine asi lemna phanganduna paksna athuba matamda kapthok hanana ba laingak na thorang cm le amadi lakhokhiba su leiri hairiba thodang asi leiba ki thakta khang hairaba miyoi kayana tanaduna sin langlibani karigumba vaccine gi thabak thoram sing sida judiciary na khut thingjinduna kangon semjilakpa tarabadi doctor amadi scientist singna mathau pangthokna ba hotna bada khura oigani hauzik leba asida covid 19 gi ani suba
ꯋꯦꯕ ꯂꯥꯛꯄꯗꯒꯤ ꯃꯤꯁꯤꯃꯤꯅ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯒꯗꯕ ꯂꯝꯕꯤꯁꯤꯡ ꯌꯥꯊꯣꯛꯇꯨꯅ ꯂꯩꯆꯠ ꯑꯁꯤ ꯊꯦꯡꯅꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯏꯁꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯔꯝꯗ ꯇꯣꯏꯅ ꯍꯪꯗꯣꯛ ꯍꯪꯖꯤन ꯇꯧꯅꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯚꯦꯛꯁꯤꯟꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯗꯁꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯥꯞꯊꯣꯛꯄ ꯌꯥꯅꯅꯕ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯅꯕꯁꯨ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯑꯅꯥꯕ ꯁꯤꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯎꯀꯨ ꯁꯦꯝꯅꯅꯕ ꯇꯧꯊꯣꯛꯂꯒ ꯊꯝꯕ ꯂꯝꯕꯤꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯂꯥꯌꯦꯡꯅꯅꯕ ꯄꯨꯔꯛꯈꯤꯕ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯅꯥꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯊꯧꯕꯥꯜ HDFC Bank ꯃꯄꯥꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯗꯤꯡ ꯆꯤꯔꯥꯄꯨꯔꯗꯒꯤ ꯁꯣꯔꯣꯛꯈꯥꯝꯕꯝ ꯑꯃꯨꯕꯅꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯥꯌꯦꯡꯅꯅꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯗ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯄꯗ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯄꯥꯛꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ HDFC ꯃꯄꯥꯗ ꯎꯀꯨ ꯍꯥꯞꯅꯕ ꯂꯝꯕꯤ ꯇꯧꯊꯣꯛꯇꯨꯅ ꯊꯝꯕ ꯀꯣꯝ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯄꯅꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯇꯧꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯣꯝ ꯑꯗꯨ ꯈꯥꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯁꯥꯏꯟ ꯕꯣꯔꯗꯅꯆꯤꯡꯕ ꯑꯃ ꯊꯝꯗꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯀꯣꯝ ꯇꯥꯁꯤꯟꯕꯗꯒꯤ ꯂꯣꯡꯈꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯔꯛꯂꯤꯕ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯑꯅꯥꯕꯗꯨ ꯍꯣꯁꯄꯤꯇꯥꯜ ꯃꯇꯝ ꯆꯥꯅ ꯌꯧꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤꯁꯨ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯝꯗꯤꯡ ꯑꯦꯗꯨꯀꯦꯇꯦꯗ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯋꯥ ꯑꯃꯗꯤ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕ YDC ꯂꯝꯗꯤꯡ ꯆꯤꯔꯥꯄꯨꯔꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯖꯤꯜꯂꯤꯕ ꯀꯝꯄꯦꯅꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜꯒꯤ DCꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯂꯩꯋꯥ ꯑꯃꯗꯤ YDC ꯆꯤꯔꯥꯄꯨꯔꯅ ꯇꯥꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯁꯨꯡ ꯄꯥꯎꯁꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯕꯁꯤ ꯍꯦꯟꯒꯠꯂꯛꯄꯅ ꯑꯣꯏꯔꯒꯅ ꯐꯃꯨꯡ ꯕꯦꯗ ꯁꯨꯅꯗꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯆꯥ ꯑꯃ ꯉꯔꯥꯡ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯖꯦꯅꯤꯝꯁꯀꯤ ꯐ꯭ꯂꯣꯔꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯅꯥꯕ ꯃꯌꯥꯝ ꯄꯩꯔꯦ ꯑꯇꯠ ꯑꯈꯥꯝ ꯂꯩꯇꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯌꯦꯡꯕꯤꯅꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯄꯤꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯦꯖꯨꯑꯦꯂꯤꯇꯤꯒꯤ ꯐ꯭ꯂꯣꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯥꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯄꯩꯔꯒ ꯂꯩꯔꯦ ꯖꯦꯅꯤꯝꯁꯀꯤ ꯀꯦꯖꯨꯑꯦꯂꯤꯇꯤꯗꯒꯤ ꯋꯥꯔꯗꯂꯣꯝꯗ ꯆꯠꯄ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯑꯅꯥꯕꯁꯤꯡ ꯂꯩꯃꯥꯏꯗ ꯐꯛ ꯊꯥꯔꯒ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯍꯤꯞꯂꯒ ꯂꯩꯕ ꯎꯏ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯦꯅꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ ꯂꯣꯀꯦꯁꯣꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕꯗꯧꯅ ꯇꯧꯕꯗꯒꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯅꯥꯕ ꯀꯌꯥꯃꯔꯨꯝ ꯂꯥꯌꯦꯡꯅꯕ ꯊꯥꯖꯤꯜꯂꯛꯏ ꯑꯇꯩ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤꯗꯤ ꯕꯦꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯅꯥꯕ ꯂꯧꯕꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯕꯦꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯜꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯥꯌꯦꯡꯂꯨꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯐꯃꯨꯡ ꯄꯤꯔꯕꯁꯨ ꯄꯤꯗ꯭ꯔꯕꯁꯨ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯂꯩꯃꯥꯏꯗ ꯊꯝꯕ ꯇꯥꯕꯅꯤ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯄꯨꯈꯠꯂꯛꯄ ꯑꯅꯥꯕ ꯑꯌꯥꯝꯕ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯐꯃꯨꯡ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡ ꯑꯗු ꯖꯦꯅꯤꯝꯁꯅ ꯂꯧꯔꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯚꯤꯗꯀꯤ ꯋꯥꯔꯗꯇꯤ ꯐꯃꯨꯡ 100 ꯍꯦꯟꯅ ꯂꯩꯇꯦ ngasi nauna phamung kunthra mak hapsile masi phawbar anaba thampham leite covid ward bed hek hanglakpaga leimai de hiplaga lahing duna leiriba anaba sing thajinga dawribani casualty gi leimai de covid anaba miyoi kaya laying duna leiribagi haibigi matangna authority gi makedigi masing kaya no haiba haidu uyadri adubu thajabi yaba pawama gi matung ina haujik leimai de layhelaga laying ni anabagi masing asi kunlom oigani haina spouse makhatari aduga yamna thagat ningai oiba pawmana mem jenims ki hospital sina lawiriba thodang singsi amasu makhasa thajarak poina to pamoruiba paw khraga mem na pijage amasu paw si marak that poina mem the report ang katang thamjage covid-19 gi anaba singda fungus infection gi layong thengnare Mucormycosis haina khangnaba fungus infection na thokwanba yamna tangna thengnaba layong makhal asi maru oina diabetes leiba amadi intensive care unit ta kuina leirakpa covid-19 gi anaba da thengnare section drabadi sibigi sang wangi haina
ICMR gi maiketi gi phungdoragli layong si thengnanaba amadi ngakthoknanaba Union Health Ministry amadi Indian Council of Research ICAR na puna sem ki bakanglon matungina screening tawba amadi test tawbana khwaidigi maruoiba amadi ahanba khongthangni sohaidi pausna hairiba layong adu karigumba matam sana yenghodaba amadi section daba tarabadi siba yawna khudong thiningaini mucormycosis hairiba layong makhalasi maru oina medical oxygen da tangduna lairaba masa sonjalagba miyoi singdana hena khudong thiningai oi masagi oina nungshit yauna mahik matai ngakthokjabigi pangal solaba miyoi sing aduna sor honbada songsinduna lungs da sonbani amasum mucormycosis laire haibigi maruoiba khudam singi anaba khudingi haksangi mafam khera sikpanaba mid naton ngangba laihau hauba kok sikpa lokhuba sor honba waba masum I oba madi khogong nabana singmani loinana laina asi nabigi maruoiba maramna diabetes mellitus leiba amadi intensive care unit ICU da medical oxygen da tangduna kuina leiraba misingi makasa tharak poina to pa paw manamo lenga ki sel thadopigi process akhang basingdagi hangbiram nabadi hena lemlam gadabani minister lenga ki sel thadopigi process asi akhang basingdagi hana hanglamlaga department da wahang hanglamba oirabadi hen lemlam gadabani amasum administrative department ki process oina expenditure sanction piraba matungda encashment permit launaba finance department thakibani amasum finance department da encashment permit piraba matungda RDNPR department na DP singda allocation thoktuna panchayati raj institution singda senpam adu yorokadabani haina RDNPR minister TS Bisorjina phongdokre Congress office tangasi pangthopa pawgi mifamda seram nikena hanglakiba wohangi pakhom piraduna minister na hai lainga ki phanbu RDNPR minister gi control makhara thamjin madona phongdorakpa asi khangbu watpagi mawong adu uthokjabani so haiki amasu mahangna hai state finance department na encashment permit piraba matamda DP singi khuthangda PRI singda senpham adu yoholaba matungda job card holder singda yorakadabani haina spouse na mek singna palli amasum pausi makasa thajarak poina yamnamak laibak thiba thawdo amani mem ngrang thokhribasi mem na hapsage state sigi wangbada thokpo oiraga su mem taminasi ganga torban da asiba haksang nipu hena tawsilakpadagi pakhanakre India gi COVID-19 gi khudong thibagi sang adu phongdokpa kiningai gi masak oiraba visual singda Bihar gi Buxar da ganga gi torban singda ngasi ayuk pum tharaba asiba haksang sing tawsilakre amasum Uttar Pradesh ka tainaba Bihar gi ngamkhaida leiba sausa taung turil adu asi baksang kaya ma taudun leiba uki amasum adugi matung kon haksang singadu turban singadu da marol lon singaduna lakhi maduna miyam na ki na kre amasum ngasi ayu angan bada miyam na akibagi sakpam adu ubada mipaina duna authorities ta pau piki haksang singadu Uttar Pradesh tagi tauthar khiba oigani amasum makhoi adu makhoi gi mari mata singna lairon chanana ba natragana Poloinabigi mafam phangdaba COVID anaba singi haksang sing oiramgani haina mafam dugi administration na thajari akiba thawdok mafam aduda lepladuna Chausa district official Ashok Kumar na haksang nipudagina nipugu mangarom tawbu ui haiki haksang kaya marum turil thadarakiba oigani amasu paw kharagi matung ina madu haksang sa marum phawba oiramba yai haina su mahakna makhata na phungdokhi yamnamak tamthiba masum nongaitab thawdok amani myam Makasa tharakpoina topa maruiba paw mana me tara fawbudum yeng sangbidrabadi me taraga mathugi ehi nungyaidagi ban tawragani committee Thabal district flood victim committee na thamliba wafam sing lakliba me tara fawbudum yeng sangbidragadi me tara mathugi ehi nungyaidagi Thabal district pung nipuga nipan gi ban kawragani haina Thabal district flood victim committee gi chairman Okram Ratan Maitena thadorokpa sirol amana phongdorakli amasum serol sinhai Thabal district kumza English singin ga taraga manga dagi taraga tret phawbada thokibi ising gi sawgi phangpham thokpa senpham sing aseng victim phangan bibagi mahut Thabal administration na yanaba agent khara pisili agent sing asina asaba pata adarna sing sijinabada natana SBI Thabal branch su asaba se sang kya sijinaduna bank account kya victim masa khangandana hangtokli amasum agent sing asiga department kharagi officer kharaga manaraga fake documents sing busumle haina verify tawri makhoi sing sigi mathakta district administration gi makok thongbasingna thigat piu hairabasu yadre mamangda MD
Toher Ali Kauba Amada Lupa Crore Anigi Senpam Kaitohanki Amadi Aseng victim dana Lupa Mapabu Yokide. Handak Amukhana AMD Nasir Allies Ziban Kauba Miyamada Amukhana Lupa Crore Anigi Sek Pishile. Ising Isauna Awab Nangan Kraba Miyo Singi Pam Topa Right Matliba Agency Amadi Marilena Balangaki officers Singi Matata Minister Miyang Sangbiu. Lakriba Metara Pawba Miyang Sangbi Dragadi, Metaraga Matogi Ahing Nungyadi Pungni Fugani Pangi, Tabal District Ban Kauragani Hansu, Serol Duna Makatana Fundurakli. Amasu Makasa Tazarapo Natopamaru Paukramu, Miam Pizage. Kwakta Miambu, MLA na Apang Sibigano. Moirang Sigi, Manungsan Kwakta, Sahikungamanga Romasi, Apabataknabi Ising Pangam Dana Larekpa Adubu, Mamang Segi December Taret Amasum Nipan, Ising Awaba. Kang Mangamdraba, Kwakta Miamna, Honaruba Naidana Asoba Iho Ama Horakramatung, Kwakta, Water Supply Scheme Sing Saba, Lloyd River Ising Pinaba, Silakani Hana Morang Sigi, MLP Sharasandra Amadi, Marilena Authority Department Officer Singa, All Kwakta Coordinating Committee, Yanasi Ama Kuyek Pinaduna, Yanaba Mapuraklaga, Iho Nemtakrabamatung, Ising Pangnaba. Paikalakani Haikiba Tabak Amata Paikalaktabana, Yanasi Edu withdraw Tauri Haina Committee na Fundo Krabamatunda, MLA Office Moirang Social Media Sin Kwakta Gram Pansayta Pukri Tawduna Ising Hable. Miam Gitana Sanaba, no Magitangai Padana Sangba Ising Watanaba, Lady have Aran Wapam Sing Fondorapa, Kwakta Miambo, Apangusi Haina All Kwakta Coordinating Committee President Umar Nongzai na ngasi Kwakta Kumanda Committee gi marueba miyoy singyaw na pangtupa committee gi mipam amanda fongdokre mga na makataraduna MLA na Kwakta Gram Pansayta Pukri Tauragi Ising San Kibalekti Hauzik Kwakta gi Layriba Pukri Ayamba Ising Kang Silagre Hauzik Layriba Ising Asisu MLA gi Mekedi gi San Kibanati Laikai gi Pukri Yengsinana ba Layriba Committee Sing Laikai gi Yumthong Kuding dagi Laikrak Satuna Layba Mayhaw Langpok Tholak Pamatamda Kudong Tiba Thokani Kanduna Amadi Ramdangi Matamnina Lai Kurumba Sangbara Isingi Hena Matauta Taknasana Ising Labida Kwakta Kahena Isingi Ahenba Sading Taunarak Masina Sakhen Tha Matamsida Sento Watpa Imung Sing the Hena Saiting Pirakpa Awaba Kya Yanglaga Committee Gimio Sing Tha Siga Hokiba Tang Mari Degi Singi Ningthau Sing Ngang Naraga Masem Lok Torel Degi Ahing Yarek Tuna Sang Lagi Ising Tha Daraktuna Kwakta Gi Torel Kenel Ising Pangdabadagi Pukri Singshina Bonari MLA Office na Media Fundorak Wapam Nipana Dusu Wapam Ama Pawsumde Housing Ising Tari Basidasu no Mata Paw Sang Utraga Kwakta Ising Piri Pangna Bohonari Haina See the Natraga Media Panghai Haidagas and Abiarot Kwakta Miamgi Basic Right Pinaba Wakal Oina Kanbiu Tabak W Kwakta gi Miam Apang Musibiganu Natragadi Mamang na Tokibi Iho the Hena Satibi Iho Tolak Pasiai Media Panghai Haibigi Muhuta MLA Office ki Natragana MLA Masan Laktuna Pil the Yangsing View Hainasu Pawman Makatana Fundoragli Loshilakpo Natopa Pawamana Drag Lalon but Masin Manau Anifare Housing State Asida COVID-19 gi second web lina Wang Halakpagalona na Misimina Hengalak Pamasum Langa Nasumia Mapan Toktanaba Curfew na Singba Tamling Select Mayai Kaba Sindak Lalon Basinasu Narol Drag Yona Nabohona Rambadagi Lilongi Anjuman gi members sing Amade Lilong Police Station gi Nupi Police Yawa Combined Team Amana Drag Lalon but Masin Manau Ani Drag Kakonana Pare Hedi Tha asigi me nipan gi ayuki pung nipan taba matamda Lilong Police Station gi Nupi Police Kalonena Lilong Anjuman gi members sing yauna puna Lilong Hauraibi Toril Hanbi upak thong makhata thibu hum sathabada miyo ani du phakibani pharaba miyo ani du gi mamingna MD Nawaz Khan sei kuntraga manga apokpa MD Yaima amadi maki mananupa MD Riyas Khan sei kuntraga matoini makhoi gi mayumna thibu hum sathabada WY tablet pun lishing amaga samaga maudraga mari cap sirip Ahumga loinana heroin powder ni singnaba gram 2.3 ahangba plastic ki container taragani pan amadi lighter mga fogatki combined team na paraba masin manaw ani du makata na wangpang sa tanabagi damang Lilong Police Station na kusina kre hain su paus na makata na phongdorakli adu hausi ko na di myam paus matang sa lusin jarage adu anaw ipauk sing su pyam su so na update pi jarake adu pongai minasi adu myam hausi COVID-19 gi matam nina myam COVID-19 dagi lapna leminasi sakana PDPS OP guidelines sing si ngak na satminasi hain su Manipur top channel gi makeri gi myam haizari adu myam gi mo chu sung so na comment box sa thambira mo haina haizari and thank you